Kurumjari SKTV ki Manipuri Paubu Yangbiri Bapom Namakpo Kundrakpom SANATOMBI na Taram Nokjari Ahanbada Maruiba Pau. Lagliba English Singani Kungataruki February Taraga Humdogi Mamangda Langak Semho Dravadi Jammu and Kashmir da Chahitaruk Piatham Kibagum Manipur da Su Thamlakloi Hania Leti Haina Lamlai MLA KH Ibom Chana Fongdukri. Aujik loi sindana laidiba irang asi chahi lising ani henbagi puari leiba Manipur da chauna tem singnarak pathaudok amani haina UNLF ki hanagi chairman RK Sanayai mana fongdokre. Aukiba December kunga tareta thawai yaudraba hakchang oina fangkibi wangoi khaidem laikai dagi chaubagi misiga mari lenena police na miyoi ani amaga su fabangamkre. Machet Taraba Manipur Kanana Bahonabada MLA Singna Ekoi Imamatagi Machani Haiba Utuna Togdang Yagadabani Haina Nupi Samaski President Tokchom Ramani Leimana Fongdokre. Amasung Assam ki Kasar District Tapangto Kiba Mr. and Mrs. Northeast 2025 ta Jiribam Digi Yangkhom Janice na gold amadi overall champion Oidina Manipur Gaming Chit Purak Pangamkre. Hauzek Pau Sandok na Pijari. Lakliba English Singani Kungataruki February Taraga Humdogi Mamangda Langak Semho Drabadi Jammu and Kashmir da Chahi Taruk Piar Tham Kiba Adugumna Manipur da Su Thamlakloi Haningai Leite Haina Lamlai Assembly Constituency gi MLA Khongban Tabam Ibom Chana Fongdokre. Ngasi Lamlai AC gi Manung Dalaiba Sawombung Kabui Kunjau gi Multi-Purpose Platform Haunabi Matung Ina MLA na Sangaduna Miyamda Kutsinakre. Tauram aduda MLA KH Ibom Chana Makha Taraduna Miyam gi Lengak Leidingaida Lengak Paihodaba Political Party Kharana BJP na Luchingba NDA Lengak Tagi Chief Minister Nongthongbam Biren Sindou Miyam Penaba Karisu Ngamdraba Lengak Leitabana Faragani Haina demand Tauki Haujik Lengak Leitre Makoina Miyam gi Penanaba Karibu Taubangam Krabage Haiba Miyam na Hanghaningi Miyam gi Lengak Leidingai Matamda Manipur gi Fibam Yamna Luki Maramaduna Tengnabada Ngamlaroi Khangbadagi Assembly suspend Tauraga PR Thamlakpani Haujikti Lengak Ama Semba Yananaba Center na Kanna Honari Lengak Semba Yabagi Fibam Oidabana Sem Dabani Miyam na Anoba Lengak Sem Nanaba Demand Tauraklaba Matamasida Lengak Leitradi Phagani Haikiba Political Party Aduna Assembly dissolved to Nauna Mikal Pangtho Uhaina Amuk Puthorakle Lengak Sembagi Fibam Pauba Leitringaida Assembly dissolved Tauraga Mikal Taurakani Haiba Thajabiganu Jammu and Kashmir da Mikal Pangtokpa Yadabana Chahi Taruk Hena PR Tham Kiba Ekoina Urabani Haujik Oiriba Fibam Masida BJP Natana Atai Party na Lengak Sembadi Oitokloi India Lengak na voter list yauna atopa documents singdagi illegal immigrants sing khandoktuna Maramdamda Halangani Haina Lauktokrabani Manipur gi Miyamna NRC Tauduna illegal immigrants sing Khandoklaga Nauna Mikok Tiraga delimitation Tauragadabani Haina demand Tauri Karigumba Anoba Lengak Thambangam Hodraba PR Makhatana Sang Thabatarabadi delimitation gi Thabakta Kachin Koya Yauroi State Lengak na Taurabadi Yamna Kenarakani Opposition parties singna Chingthadana ba Honaduna Opposition parties singna Chingthanana ba Honaduna Laibagi Mahuta Lengak Semhona Honabada Mateng Pangadabani Opposition parties singna Miyamgi Khalaga Central Lengakna Santi Purakna ba Honariba Amadi Anoba Lengak Amathamna ba Honariba Asida Mateng Pangbanatana Ayat Papiduna Lairabadi Laipak Miyamgi Mayukta Thabak Tobani Haina Lauroidabagi Maram Leite Haiki Gamenamal Laitabagi among Sabase, Puji illegal immigrants. I'm kind of meet up Sangapuki, Matang Sita, Akoigi, Mamangi, government 2023, Angan Basarutaki, illegal immigrant, Kotopotokibase, India government of Pilko, Odarangi Makadane. Maduki, Wado, Hujiksu Hanjilazina, Amisazina Hire, illegal immigrants in here, Moida, detect, delete, and deport. Kargumba Kogi electoral rolls in Sida, Manipurgi. I'm Gimatungina like from Tokto Migi Maming Yoramadi, Madu detecto. I come to delete the Loto electoral roll again. Then number 3, the Moigi country, the Tago, and I was so loud.
Haujik loisindana leiriba irang asi chahi lising ani henbagi puari leiba Manipur da chauna temsing narakpa thogdok amani haina UNLF ki hanagi chairman Ningthemcha Sanayai mana phongdokre wafam asi chahi taret khuntakpa ningsing thauram gi manung channa Bir Tikenderjit ki chambaga humfumapan suba mapok kumonga mari leinana Tikenderjit ki mitam ama Tripura ki Berimurada Maikum Hangdokpagi Thauramda Mahakna Phongdokkibani Maikum Hangdokpagi Thauram adu United People's Front Manipur UPF amadi Tripura Manipuri Student Youth Coordination Committee TMSYCCO ga khutsamna silaga pangtokibani Tigenderjit ki mitamda miyamna leisu katlaba matung ngaihak tumina leptuna ikai khumnaba utki madugi matung Guchamurada leiba Panichai Mandopta Miyamgi Oiba Mifam Ama Pangtoki Thauram aduda athoiba mitunglengi warol piraduna Ningthemcha Sanayai manahai lamdam masida chatharakliba lan asi Manipur thugainaba amadi maitei muthatnanabagi chatharakpa lani aikoina ngasi thengnariba lan asi chahi lising ani henbagi puwari de hinglakpa punsirol asida khwaidigi hena aikoida temsing narakpa lan amani haina lawba yai tanja asida mitei singkhak natana Manipur da khunda minariba kanglo furup khudingmak saugat minaduna apunbagi pangal sagatpa mathau tai democracy ni hairaga democracy nataba system asina maitegi thauna lingjen chatnalon amadi mapangal pumnamak thugaiduna furup asibu shontahali Manipur da leiriba maitei sing mapangal sontharaga leirakpa asi matam sanglakle maitegi thauna lingjen lichat mating sontharakpa asigi maramdi multi party system asina election gi matamda senja thumjada miyam lubhan khiba ekoi masel gi marakta tokhai tahanba lichat Kamtharakpa kaya asina naharol amadi nupi khunai bulana lamjingli haina Ningthemcha Sanayai mana makhata na phongdoki Thauram aduda Tripura Assembly gi MLA Yalam Y Brizet UPF Manipur gi President and Rupachandra na chingba miyoi kayana sarukyaki Manipur tampakta khudaleta lerakpa meti phurbase mapanga sonte bharakpasidi Panakuire. Masi Aikuigi, Purp Amoibagi, Lichat, Mating, Kemtharakpase, Ngasi, multi party system, multi party democracy Gitana Vasumba, system Asinamaram Orega, election Matamda, Pasa Mayam Saitokpa, at the Huilamsat Kemthan Ba, Adumba, Bakrang Mayam Satana, Pim Aduda, Kui, Naharo Sing, Marwena, Adekui, Nupi Sing, Adum, Makag election Aduda, Lan Madugi. Democracy oibagi aseng ba vote adu pihan bai mahota sana wai chan sai thokpa adu phiam da chatharakpa democracy ni de haiba democracy aseng sakdam nataba adu ba phiam aduna ekoi se proof ama oibagi bangal yam songda lakre asem phiam ses da masigi khulong chaw lawruga ne ngasi ekoi mayam na kukilan haibdo kukilan oramdre over force amana modi marum lepaga chatharakpa lan haibse ko loin khangal ngasi ekoi da thengnei base Manipur gi itihas da isinna thamaba chai Sing Anigi and Wigi Tiasta, Hingapur Punsiro, Stasta, why they can have Satina Temsing that was 100 times in a second coming over Sangi. Haukiba tang kun gatareta Thawai Yaudraba Hakjang oina Funkibi, Chanambam Ningol Kaidem Ongbi, Chaubugi Misiga Mari Lenana, Police na Mioi ani Amagasu Fabangangre, Chaubugi Mapuroiba, Amasung Manembok na Police Custody da, Remand Lautakre Haidi, Hiramasigi Matang da Police ki Pau Amanahai, Chaubugi Misiga Mari Lenana, Makata na Faraba Mioi ani Adudi, Langatel, Laikom Bajardagi, Hojik na, Nongpok Kaitel Manbi, Awang Laikai de Leba, Moirangtem, Danajit, Chehi Kunya Nipan, Amasung, Yaripok Wangkem Dagi, Masagi Chehi, Nifuga Matoirum, Surabi, SH Kananbala, Elias Daneshori Koi, Misi Asiga Mari Lenena, Chaubugi Mapuroiba, Amasung, Manembok, Wangoi Police Station na, Lokatlaga, Wahang Pahong Chatharaba Matungda, Ngarang Makoi Animag Imphal West District. Duty Magistrate ki court ta puthokuna numit mapani ki police custody da remand pirakpa laikrabani haujik faubada chaubagi misiga mari lenana police na miyoi mari fagat pangamkre panbe yabadi wangoi khaidem laikai degi khaidem boinau gi loinabi khaidem ongbi chauba asi haukiba tang kun ga taruki numidang pung nipan rom tarakpa aduwaida yumdagi thokibadagi thiba khangdana leirakibani Mahakpu thibagi thabak chatharingai talakta ngarang nungthil pung amarom taba aduwaida khaidem laikai amadi thiamga tainabada leiba
lai pakhang-bagi laibung manakta leiba umang amagi haibong pambi makhongda thawai yaudraba hakchang oina fangbang ngamkibani. Amaromda chingnaningai oiba maongda laikhidrabi chanambam ningol khaidem ongbi chawbagi achumba wail putoktuna mara leiba sing matik chaba chairak pigadabani haiba demand tawraduna ngarang Iram Sifai Lerak Asangba Community Hall da Maikei Adongi Miyamna Wakat Mifam Chathaba Laikrabani. Mama Poktabana Yokpa Machaga Manana Machoi Tariba Asi MLA Singna Thaudang Lauraga Aikoi Ima Amatagi Machani Haibadu Utuna Mache Tariba Manipur Asi Kanbada Saruk Yagadabani Haina All Manipur Women Social Reformation and Development Samas Nupi Shamaski President Thokchom Ramani Laimana Fongdokre Wafam Asing Asi Maira Paibi Hogdokiba Numitki Nifumanga Suba Mapok Kumonga Mari Lenana Imphal West District Manung Channa Fumlau Dalaiba All Fumlau Community Holda Pangtokpa Thauramda Mahakna Fongdokibani. Thauram aduda Ramanina Makata na haikibada kumja lising amaga chamapan marifugi December tang kunga mapan ngasigin numit asida hairangoi thong maibam laikai bom thamlammi haiduna matam adugi Kanchipur da laiba Indian Army gi personnel singna combing operation gi mingda nupi angang khaktana micham miyam da ot neibegi thabak chathaki thawong adugi mayokta ima ibel singna yumdagi maira puthokna duna chatkiba khongchat adubu ningsingba oina amadi maira paibi numit hogdokkiba ngasigin numit asi ningsingduna pangthokpani Haujik Manipur da thokliba irang asina maram oiraga miyoi kaya amadi masa masagi yumda khunda leitaba fangdana leiri micham miyamna awaba kaya mayok larigai cherak asida mitop na lamdam asigi chupli su paisilakli migi mamada ima kauduna kangkhong chaiba lamdam ama oiriba asi leiriba MLA humfu asina Chahi kayadagi laiminaraklaba chingtam mahusagum nungsi chanana laiminanaba hotnagadabani haina Ramanina makatana fongdoki Tauramadada Amkilgi President L Nganbi Laima Tami Chingmi Apunba Nupi Lupki President Y Momon Laima Kwairamban Nupi Kaitel Samgat Sagat Palupki President RK Radheshana All Fumlau Apunba Nupi Lupki President Wangkem Ahanbina Chingba Miyoi Kayana Sarukyaki Maira pai bada kana gumamna aduna haliatwa hanga handa ba hai baje khwai sei bu sa ju ra ga da gi hai ba horok pa mai khangida imai bi hing ja taw biram ba do hing sei taru ma pan de lektra ngak ba do madugi magut lambi ho aduga song mar fu ta hau bu na amada hau ge da amada hau ga noi thorok matam du taw ra kanda maira gi ma chu di amata ni ko thamoi akhoi amata hoi dana Manipur sakdam kai ba ya de da mayam thok ke do madu matam da sumana chung na mayam le ke ba hojik set phati Mama hai ba mama pa hai ba mama cha hai ba ahum khakta de ba masi ahum ji phara de loi phak taw ne ba ahum ji choi ri ba hojing matam de ja mi gi mama da ima ko re mi gi ma pa da ipa ko re lam khuding da khoi bu chat pa ya de ai gi khon tung de ja ba phau na nga ga ja ai akhoi minai gi mawong de lai re akhoi ya wa re moi hum bu han mati man don pai je moi na pai ba thab de hojing loi na ma cha chan na ga Manipur se kal lo hai ba iba bok ta na yo pa chu lai bi ri ba puna mang na nungai bi ri bra Laipak ama chawkhatpa amadi ing tappa laipak ama ohenbada laipak aduda leiriba nupi singi chawraba thodang lei haina AMPHA gi hanagi Vice President Nonglaima Haubomna Fongdokre Maira Paibi Women's Development Association amadi All Manipur Women Social Reformation and Development Samas Nupi Samas ka punna kutsamnaduna Mayang Imphal Maibamda Leiba Maibam Social Welfare Club Ground ngasi nifumangarak shuba Maira Paibi hogdokiba numit thauram pangthokre thauram aduga mari leinana Amphagi hanagi Vice President Nonglaima Haubomna Fongdokibada lamdamasta leiriba nupi ayamba mamangai matamda leiramba haithoi singthoiraba ahal singi machamasu oibana laingak londa haithoi singthoiba oi mama amana macha singbu matik chaba miyoi ama ohenanaba hotnabada natana maraipak maramdam nungshi hananabagi thaudang lawba ngamnanaba angamba thakta honafam thoi madunatana mama oibina macha sing karamna semgat kani haiba wakhan tadrabadi afaba macha kaidongnungda puthokpa ngamloi haiki
Leibak ama phagathangge haiba taragadi aikoigi nupisingse wakhal kamina mathau tai akoina ngasi thengnabiba lamthamsida akoi khudimose changthanminaba tabani hingnabi lamthanda akoi khudimai hingminaba tabani akoi khudimai puminaba tabani aduna mama haibase asuki matik mathau tai mama amana macha amabu mi ama oinaba natraga marai baku maramdabu nisida haibase mama asina masada tambiba mathau tai maramdi karigino haida masagi phasla ladi kanano mamani Nifumanga Suba Maira Paibi Haudokiba Numit Kining Sing Thauram All Manipur Women Social Reformation and Development Samas Nupi Samas Amadi Apunba Ima Kumbi Senduna Netaji Subha Chandra Bose Awashya Bidyalaya Kumbi Dangasi Pangtokre Thauram ki Manung Chana Maira Paibi Haudok Piramba Layoy Krabi Luchingbi Ima Singi Mafamda Haikat Laikat Tamduna Amadi Makoigi Tawaina Lairam Lenda Ingna Chikna Lairunaba Thaungneki Nupi Samas ki Vice President M. Ibeyai Malay Bana Fongdokibada Manipur Kannanaba Maira Paibi Iho Haudokiba Asi Chahi Nifumanga Farakle Maira Paibi Singna Lamdam Masigi Nisagi Ipakta Irak Naduna Loikigadoraba Naha Kayabu Amadi Nupa Oiba Singbu Kannanaba Kanna Honaduna Lakli Madugi Matakta Upspana Lamdam Masigi Naha Kayabu Kutlai Paiba Singna Hatpa Amadi Hating Mamatamda Hatpa Taurakpada Lamdam Masigi Nupi Oibi Kayagi Ijatem Sing Narakpa Kayadagi Kannanaba Honaduna Lakli Aikoi Kudingi Pandamdi Manipur Kunayasi Kanbani Ketnaba Kaya Thadok Naraga Maira Paibi Ima Sing Amato Oina Punsinduna Manipuri Kunai Kannanaba Kongjang Jangsin Minasi Haiki ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯌꯦꯡꯁꯤꯟꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯐꯝ ꯄꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯨꯒꯨꯝꯕ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯎꯖꯕ ꯐꯪꯏ ꯄꯥꯟꯗꯝ ꯑꯃꯈꯛꯇꯅꯤ ꯑꯗꯒꯤ ꯂꯩꯕꯥꯛꯀꯤ ꯊꯕꯛꯅꯤ ꯑꯔꯤꯕ ꯏꯃꯥꯁꯤꯡꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯏꯁꯨ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯂꯣꯏ ꯇꯥꯟꯅꯔꯒ ꯇꯧꯕꯗ ꯏꯔꯩꯕꯥꯛ ꯖꯥꯇꯤꯁꯤ ꯉꯥꯛꯄꯗ ꯑꯄꯨꯟꯕ ꯊꯧꯅꯥꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯔꯒ ꯉꯥꯛꯃꯤꯟꯅꯁꯤ Manipur gi mafam kayada paksana pangthokliba Nifumangarak suba Maira Paibi Haudokibagi Numit Palan Thauram ngasi Thoubal District tasu Athokpam Maira Paibi Apunba Lup Imphal amasung Nupi Samars Anina Punna Sinduna Athokpam Kaithel da Leiba Athokpam Maira Paibi Holda Pangthokre Thauram aduda Sarukya kiba Wangangroi Singna Manipurda Matau Karamna Maira Paibi Haudorakibagi Amadi Manglam Chettagi ngasi Faubada Maira Paibi Singna Iramda Masigidamak Laurakiba Thaudang Singbu Sandokna Miyamda Thamduna Singthanaki Maitai Furup ki Senglaba Laifamlen Oiriba Thangjing amasung Kaubru Chingda Semgat Sagat Liba Structure Sing Lauthok Nanaba Amadi Mafam Sing Asida Irat Thongni Pangthokpa Yahannaba Ngasi Committee on Protection and Preservation on the Historical Rights of Kaubru and Thangjing Hills Range CPPKT na Manipur gi Governor da Memorandum Pisinkre CPPKT gi Secretary Y Siam Kuman na Khutyek Piraga Pisinkiba Memorandum aduda Palliba Maru Oiba Wafam Singdi Thangjing Chingda Leiba Ibudau Thangjing gi Khubam Lenda Yungliba Cross asi Athubada Lauthok Hangadabani Maitei Furup ki Maihorol dagi Sajibu Thada Thangjing amasung Kaubru Chingda Pangthok Lagalakpa Laithau Tinthau ga Mari Leinaba Thabak Sing Lakadaba Sajibu Thada Pangthok pa Yahangadabani Loinana Manipur gi Cultural Heritage Mapung Fana Ngak Senanaba Laingak na Masak Thokpa Thabak Tauram Sing Laukalakadabani Haiba Wafam Sing asi Governor da Khanganki Maitei Sing gi Senglaba Kubam Sing asi Laingak na Ngak Selaga Thamba Ngamdrabadi Democratic Oiba Khongjang Kaya Changsingani Haiba Wafam Memorandum aduda Palli Governor da Memorandum Pisiluraba Matungda Siam Kuman na Paumi Singda Hai Ipa Ipu Singna Thambiramba Aikoigi Senglaba Laifam Len Singda Machamasu Oiriba Aikoina Changba Yadaba Haibasi Laibak Tibani Ibudau Thangjingi Khubam Kaubru Amadi Maikei Mari Ngakliba Khubam Singasi Kumjali Singani Kunga Humdoigi Me Tang Ahumdagi Haurakiba Iranga Sinamaram Oiraga Maitei Singna Chatuna Irat Thaunigi Thauram Pangthokpa Yadana Lairi Iramasigi Matang da Haukiba Tang Taraga Taruktasu Governor da Memorandum Ama Pisinba Laikrabasu ngasi Fauba Masak Thokpa Thabak Thauram Amata Laukhalakpa Laite Masina Maitei Furup asi Nathairaga Thambirabra Haibagi Nungnangba Faure Haina Siam Kumanna Makhatana Fongdoki
गवर्नर मसामन एश्योरेंस पीखिबा महाकना थंबिखिबा मफमसिंगसे इबुदौ थांजिंगी अकोइबिगी 4 हेक्टर से फेंसिंग तौबिबा लोनेना पीएमजेएसवाई गी मकादा पाका लारो कोइलास थबिबा अनवांटेड ओइबा कोकी नार्को टेररिस्ट लौटोकपा मफमदगी सीआरपी पेट्रोल अमा थंबिबा लोनेना हारिबा जगादु अकाई तोइसिंगजु लोनेना समजन सजनबा हाबिगी महाकना ऑर्डर थोखिबा लay मतमदुदा कोइ मदु सोयना थबकता ऑथोकपिगिने हागिबा गवर्नर थंगिबा वफमदो चई फरकपुना मरम ओरकांदा डिसेंबर डे 16 दमो कोइ मेमोरेंडम पिसिन जरे मदुसु रेस्पॉन्स अमता पिरक्ते मसिना मरम ओरकांदा अकोइ नुंगाइरक्तबा पेंदबा मयामसिना अकोइ गवर्नर दो उनरगा ngasi मेमोरेंडम पिरगा गवर्नर पिगिबो एश्योरेंस दो तबक ऑथो हाइबगी उनजगेने लाक्सबनी अदु ngasi अकोइ मदु उनबई तंजा पिद्रे मरम मदुना लमदम से लैबिरिबा कोइ नाट इनाट पु लाइनिंगबु तनबदा अचौबा थौदांग लौरिबा मणिपुर की येलौमी इचिलेनाउसिंग पुनमकना हारिबा सीपीपी कंसिलिबा खोंजंग असिदा सवतो पीबदा खोंजंग असि चंगमिनबदा मयाम पुनमक सपोर्ट तौबियो पाइपोगी खोबम सिंजंग असि बौदा करिगुबा मता कोइ तौबो ngamdana लेबसे हिंगुबगी मचा मानाय म ओइबगी कोइ आर्ट थोक्त्रेना लौजगे मणिपुर याउना इंडिया की तोंगान तोंगान मफमदा चर्चसिंग यखाई थुगाइबगी थबक चथरखिबा अदुबु कुकी ऑर्गेनाइजेशन फॉर ह्यूमन राइट्स ट्रस्ट कोहुरना कंडेम तौरकली हिरमसिगी मतंगदा कोहुरगी डिपार्टमेंट ऑफ इंफॉर्मेशन एंड पब्लिसिटी ने थादोरक चेरोल अमना हाई कुमजा लिसिंग अनि कुनगा हुमदोगी मे तांग अहुमदगी थोरखिबा इरांग असिना मरम ओइरगा कुकी जोगी चर्च चहुमगा यांखैरोम अमांग अता थोकी मसिगी चाइना कोक्ट्रिंगैदा हौखिबा क्रिसमस की कुम्हैदा छत्तीसगढ़ मध्य प्रदेश उत्तर प्रदेश केरला असम अमदी राजस्थान दा क्रिसमस कुम्हैगी लैननबा निंगथिना लैतेंगलबा मफम कया अमांग अता थोगनकी मसिदसु नतना कैरोल सकपा याउना मियोय कया अमसु फुचैबगी थबक चथकीबा थवोंगसिंग अदु कॉन्स्टिट्यूशन न पीबा निंखा तमना लाइनिंग लाइसोनगी थबक पांगथोकपा याहनबगी हक खोंगाउनबनी मरमदना मणिपुरदा चर्च थुगाइबा याउना क्रिसमस की कुम्हैदा अमांग अता थोगनकीबसिंग अदुगी मथक्ता जुडिशियल इन्वेस्टिगेशन अमा तौदुना मरा लैबसिंग पुथोकदबनी हाइना चेरोल असिना मखातारी लांजेनरिबा सिंगबु मकोई मकोई मयुमदा हंजिल हननबा लैंगाकना थाजब पीखिबगी मतुंग इना मदुमक चप चाना थबकता ओंथोकननबा कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमी अमसुंग लांजेनरिबा सिंगी मिहुत सिंगना मणिपुर की गवर्नर दंगसिसु महुसागोम मेमोरेंडम पिसिंदुना तक्षिनख्रे चलिबा चाही असिगी दिसंबर फाउबगी मनुंगदा लांजेनरिबा सिंग मसा मसागी मयुमदा हंजिल हननबा पीखिबा थाजब अदुगी मतुंग इना हौजिक फाउबदा मसक थोकपा थबक अमता लौखत्रि दिसंबर था असि लोइगदबा नुमित निनी दा ngairaba maramna laingakna pikiba thajaba adu karamba matamda thabakta mapung fana onthokadoribano lanjenariba miyoi singi punchina phangliba chaitheng asi khangna laingakna thabak paikhatpa mathau tai kokomina laingaki khongthang asi kupna yengsilli haina pisinkiba memorandum aduda palli मतम सांगना अयांग पली लंबी सेमजिनदबगी मायोक्ता खुराई थांगजम लैकाई थौदाम लैकाई अमदी खुराई चिंगाबम लैकाई की अपुनबा मैरा पाइबी अमदी यूथ सोशल क्लब इन्फॉर्मेशन सेंटर नंगसिदगी लंबी थिंगजिनदुना खोंजंग चंगसिनबा हौख्रे लंबी थिंगबगी खोंजंग अदु अयांग पली लंबी की खुराई लमलोंग कैथेलदगी परंगपात लैबा डीडीके इम्फाल की क्रॉसिंग फाउबा चथकी खोंजंग अदुदा सरुक याकिबी मियोय अमना फोंगदोकरकपदा लंबी असी मतम सांगना सेम्बिदना लैरकपा मरमना एक्सीडेंट कयारक खन्ना थोखरे मरी लैनबा सिंगदा लंबी असी सेमजिन बिननबा थेंखांग कयादा हाइजरगा लाक्लबसु ngasi फाउबा थबक ओइना पांगथोक्ट्री लंबी असी जेनिम्स इम्फाल ईस्ट डिस्ट्रिक्ट की डीसी ऑफिस पोरंगपाट पुलिस स्टेशन याउना चथोक चसिन तौबगी मरु ओइबा लंबी अमसु ओइरिबनी हाइरिबा लंबी असी सेमजिननबा मरी लैनबा सिंगना थबक लौखल लक्तबना दौखलक्तब तारबदी खोंजंग असी मखाताना चथगनी हाइना महकना फोंदोकी लंबी सिदा थोइबे एक्सीडेंट की मति अवाबा कया नंगनिबा सरकारसिना थाबिनी हागा अखोइ ngasibo अखोइ थारकदरा हाइबगी अखोइ स्माइन तरगा ngasibo लेरपनि अदुबो अखोइ द मोइथेम तरो लंबी सिगी अयाम्बा अखोइ जेनिम्स लाइन मरु ओइबा दरका ओइबनिना अनाबा लाकवा अंगांग अमसु लेगिद्रे लंबी सिदा अदुबो थागी लंबी तौबा मु लाकपदगी अखोइ एरिया सिदा अदुकी मति खुदोंग चादबा मा ओइबदगी ngasi अखोइना चंगजलिबा अखोइ प्रजा मयामना जलिबा खुंजंग असि लंबी सि एक थाद्रिबो अखोइ खुंजंग जि सुन हंजरोय अदुम अखोइ मखा सथगिनी
ख्वाइरंबन कैथेलगी ngayon bi amasung ngami singi marakta lainaramba nungainadaba sing koknaduna imoinu ira thauni numitta yellow nga sing miyamda marang kaina fanghananaba hotnaminasi haina khwairamban ima Kaithel Joint Coordinating Committee for Peace KHIKJCP gi maikaidagi appeal tawrakli imoinu ira thauni numitta nga mela pangthokpagi matangda thorakliba chayetnaba kaya asigi matangda khwairamban Kaithel da pangthokpa paumi singa unaba amada KHIKJCP की कन्वेनर लाइश्रम मेमन हाई चाहोंग होंगबा लमदम अमा पुरकननबा थौनी जगदबा नुमित असिदा अखोई मसेलगी मरक्ता वारौ पुरौ लैनदना अमत्त ओइना पांगथोकमिनसी नुमित असिगा मरी लैनना ngami सिंगनसु यलहौ nga सिंग पुथोकनबा होनरकपा अमदी इरांग नमरम ओइरगा पोटसिट वाटलबा कैथेलगी ngayon बि सिंगनसु मियामदा nga फंगहननबा होनबा अनिमक मियामगी खनबा ngaktani Masida ngami amasung kaithelgi ngayon bi animak lande maramaduna amatta oina imoinugi ira thaunida punna sarukya minasi Manipurgi wangmadagi pusilakliba nga sing leibada lamdamasigi achouba senfam ama mapanda chatliba si makatana thoktanaba legaki fishery department asu nga hena puthokpa ngamnanaba hotnabiu ngami amadi kaithel fambi singi marakta hena afaba mari thamduna nga gi pothok wataba sanmit on faba lamdam ama oinanaba hotnaminasi haina memana fongdoki फार्मर सिंसु सही मदा अनिरंग ने हरे अदुदी मतुंगा इमा सिंसु पुगी nga laurero icha singa marang kaina piraga ima yolo ekoina marang kaina puthoe ekoi gi sendong nungdong che piram da piraroi adu noina watana piradi ekoi jo idam dam chi da sendong semilon ji paga kadori mina una magna yaminaraga thabak tawminasi noina masi puthokpa ngamdraga di ima singdi mapang isu yole noi la bani no noina numituma yongraga atai di noi di yole roi lai thokre ado koi photo pidraga di haibagi koi chauna ba ma lai bani ima singda chauni chu lali haibe ya de understanding le hoda bai ni aduna matong da fishery department na mayam tawgoda wo poche loi tawra ngami singsida angak kapagna magi ngathok che pothok ji hendok na ba kan interest ada loan ni khangge ama ni khangge any person piraga ima singsida supply tawgoda watana ba miram da gi upunga yonda na ba fishery department na su section na tawbiro isa singna su section na nga do puthokbiro ima singsu handa ke khombam sida amasu kaina da na handong na raga mana du ai haina mama ga bachaga ai da moi da su kaina ba yaroi aduna mama macha nungsina bagi mari se anaguma matana thadat pigano Paugi marak thatna atenba break ama Give your child a foundation for a bright and successful future. Admissions are now open at Heritage Convent, where quality education meets values, discipline, and excellence. We nurture young minds through experienced teachers, caring environment, and holistic learning. Admissions open from 22nd December 2025. Visit our school campus to Naramthong Khulem Lekai for offline admission. Enroll today for a better tomorrow. Break matungda miyambo amukana taram nokchari makata ba pau Excise Commissioner gi meeting makhada lakliba ariba chahi kaina ba bye bye amadi anauba chahi okpa New Year English ngani kungataru ka mari lenana Bisnupur Excise Station gi OC Oinam Surjit amadi Moirang Excise Station gi OC M Kanhai gi timna district asigi Bisnupur area da laiba hotel sing amadi ningthokong project get ta phamba hotel sing da drive chathaduna yungau amasung yungang sing fagatkre excise ki drive asi makhata na pamdaba Thogdok sing thoktana ba leptana district asigi mafam sing da chathakigani haidi Aikoi miyoi bana hakchang fana laibada oral health haibadi chin lay yagi fibam fana thamba haibasi tangai fadaba amani adubo Manipur dadi oral health pu mirai dura thambagi mami chauna tari masina anaba kaya thokanduna miyam gi punsi mahingda achobo chaitheng ama pinana bamaram oiri iramasigi matangda SKTV News ki chip reporter Katrimayum Premchandagi akhanaba paudam ama
ꯄꯣꯠ ꯆꯩ ꯌꯣꯟꯕ ꯃꯐꯝ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯣꯜꯁꯤꯡꯕꯨ ꯃꯤꯌꯥꯝꯅ ꯗꯨꯀꯥꯟ ꯍꯥꯏꯅ ꯈꯪꯅꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯆꯥꯅꯔꯤꯕ ꯀ꯭ꯋꯥ ꯑꯁꯤ ꯌꯥꯎꯕ ꯗꯨꯀꯥꯟ ꯑꯗꯨꯕꯨꯅ ꯄꯥꯟ ꯗꯨꯀꯥꯟ ꯍꯥꯏꯅꯔꯤ ꯄꯥꯟ ꯗꯨꯀꯥꯟ ꯍꯥꯏꯅꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯅ ꯀꯣꯐꯤ ꯍꯥꯞꯆꯤꯟꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯡ ꯊꯣꯟꯗꯨꯅ ꯍꯧꯔꯛꯂꯤꯕ ꯅꯍꯥꯁꯤꯡꯅ ꯌꯥꯝꯅ ꯄꯥꯝꯕ ꯃꯐꯝ ꯑꯁꯤ ꯀꯣꯐꯤ ꯊꯛꯐꯝ ꯑꯣꯏꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯥꯛꯂꯤꯕ ꯋꯥꯐꯝꯗꯤ ꯀꯣꯐꯤ ꯈꯛ ꯅꯠꯇꯅ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝ ꯀꯌꯥ ꯏꯐꯣꯡ ꯐꯣꯡꯅ ꯌꯣꯟꯕꯅ ꯅꯍꯥꯁꯤꯡꯅ ꯆꯨꯔꯨꯞ ꯊꯛꯄ ꯀ꯭ꯋꯥ ꯆꯥꯕ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝ ꯀꯌꯥ ꯆꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯍꯤꯗꯥꯛ ꯃꯅꯥ ꯌꯥꯎꯔꯕ ꯀ꯭ꯋꯥ ꯌꯥꯎꯅ ꯄꯥꯟ ꯃꯁꯥꯂꯥ ꯇꯣꯏꯅ ꯆꯥꯕ ꯑꯃꯗꯤ ꯆꯨꯔꯨꯞ ꯊꯛꯄꯅ ꯇꯝꯊꯤꯔꯕ ꯂꯩꯅꯥ ꯀꯌꯥ ꯊꯣꯛꯍꯜꯂꯤ ꯍꯥꯏꯕꯁꯤ ꯏꯈꯪ ꯈꯪꯅꯗꯕꯒꯨꯝ ꯇꯧꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯔꯦꯜ ꯑꯦꯟ ꯃꯦꯛꯁꯤꯂꯣꯐꯦꯁꯤꯌꯦꯜ ꯄꯦꯊꯣꯂꯣꯖꯤꯁ ꯗꯣꯛꯇꯔ ꯍꯤꯗꯛꯃꯌꯨꯝ ꯗꯤꯅꯦꯁꯇ ꯍꯥꯏ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯍꯤꯗꯥꯛ ꯃꯅꯥ ꯁꯤꯖꯤꯟꯅꯕꯗꯒꯤ ꯊꯣꯔꯛꯄ ꯑꯅꯥꯕꯁꯤꯡ ꯂꯥꯌꯦꯡꯕ ꯂꯥꯛꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤꯁꯤꯡꯅ ꯆꯥꯡ ꯋꯥꯡꯂꯤ ꯑꯗꯣ ꯃꯌꯥꯝꯁꯤꯅ ꯈꯔꯗꯤ ꯂꯥꯏꯊꯣꯛꯅꯩ ꯇꯧꯕꯨ ꯍꯧꯖꯤꯛꯁꯦ ꯅꯣꯡꯃꯒꯤ ꯄꯦꯁꯦꯟ ꯂꯥꯛꯄ ꯍꯦꯜꯂꯛꯏ ꯑꯗꯨꯒ ꯁꯤꯁꯤꯡꯁꯤꯅ ꯅꯣꯠ ꯑꯣꯟꯂꯤ ꯌꯥꯝ ꯖꯁ ꯏꯆꯝ ꯆꯝꯅ ꯍꯧꯔꯕꯗ ꯕꯦꯁꯤꯛ ꯄꯣꯏꯟꯇ ꯍꯧꯔꯕꯗ ꯆꯨꯔꯨꯞ ꯊꯛꯑꯦ ꯃꯅꯝ ꯅꯝꯊꯤꯔꯦ ꯕꯦꯠ ꯍꯧꯔꯦ ꯑꯗꯩ ꯌꯥꯗ ꯆꯨꯔꯦ ꯃꯌꯥꯝꯁꯤꯅ ꯑꯗꯨꯗꯪ ꯂꯣꯏꯕ꯭ꯔꯥ ꯈꯜꯂꯦꯕ ꯑꯗꯩ ꯍꯦꯟꯖꯜꯂꯒ ꯑꯩꯈꯣꯏꯒꯤ ꯑꯜꯁꯔ ꯂꯥꯛꯑꯅꯤ ꯑꯜꯁꯔ ꯂꯥꯛꯄꯁꯦ ꯑꯜꯁꯔꯁꯦ ꯇꯥꯏꯞ ꯑꯅꯤ ꯂꯩꯒꯅꯤ ꯃꯦꯂꯤꯒꯅꯦꯟ ꯍꯥꯏꯕ ꯑꯃꯅꯦ ꯕꯦꯅꯥꯏꯟ ꯍꯥꯏꯕ ꯑꯃꯅꯦ ꯕꯦꯅꯥꯏꯟ ꯍꯥꯏꯁꯤꯗꯤ ꯈꯔꯕꯨ ꯀꯟꯇ꯭ꯔꯣꯂꯦꯕꯜ ꯑꯣꯏ ꯃꯦꯂꯤꯅꯥꯏꯁꯤꯅ ꯀꯦꯟꯁꯔꯁ ꯑꯣꯟꯈ꯭ꯔꯅꯤ ꯑꯗꯨ ꯑꯣꯔꯦꯜ ꯀꯦꯕꯤꯇꯤꯗ ꯍꯦꯟꯖꯜꯂꯛꯑꯒ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯩꯈꯣꯏ BP ꯍꯦꯟꯒꯠꯂꯛꯄ ꯑꯗꯒꯤ ꯏꯁꯥꯒꯤ ꯔꯤꯄ꯭ꯔꯗꯛꯇꯤꯚ ꯁꯤꯁꯇꯦꯝꯗ ꯁꯣꯛꯂꯛꯄ ꯍꯥꯟꯅꯗꯤ ꯅꯨꯄꯤꯒꯤ ꯀꯥꯎꯟꯁꯦ ꯈꯔ ꯍꯟꯊꯔꯝꯃꯦ ꯕꯠ ꯏꯟ ꯗ ꯀꯃꯤꯡ ꯂꯥꯁ 1-2 ꯌꯔꯁꯁꯦ ꯅꯨꯄꯤꯅ ꯌꯨꯁ ꯇꯧꯕꯁꯦ ꯌꯥꯝ ꯍꯦꯟꯅ ꯎꯔꯦ ꯑꯗꯨꯒ ꯑꯗꯨꯅ ꯀꯦꯟꯁꯔ ꯑꯣꯟꯁꯨ ꯑꯩ ꯊꯦꯡꯅꯖꯔꯦ ꯅꯣꯠ ꯑꯣꯟꯂꯤ ꯁꯤꯅꯤꯌꯔ ꯑꯦꯗꯜꯠꯁ ꯅꯍꯥ ꯑꯉꯥꯡ ꯅꯍꯥꯗꯁꯨ ꯆꯍꯤ ꯌꯥꯝ ꯂꯤꯗꯕ ꯅꯨꯄꯤ ꯑꯉꯥꯡꯗꯁꯨ ꯐꯠꯇꯕ ꯑꯣꯟꯕ ꯊꯦꯡꯅꯔꯦ ꯄ꯭ꯔꯤ ꯀꯦꯟꯁꯔ ꯀꯟꯗꯤꯁꯟꯁꯦ ꯑꯗꯨ ꯀꯦꯟꯁꯔ ꯄ꯭ꯔꯤ ꯀꯦꯟꯁꯔ ꯑꯣꯏꯔꯝꯕꯗ ꯀꯦꯟꯁꯔ ꯑꯣꯟꯗꯣꯏꯅꯦꯕ ꯑꯗꯨ ꯌꯨꯖꯦꯁꯁꯦ ꯌꯥꯝ ꯍꯦꯟꯒꯠꯂꯦ ꯍꯤꯗꯥꯛ ꯃꯅꯥ ꯁꯤꯖꯤꯟꯅꯕꯅ ꯂꯩꯅꯥ ꯀꯌꯥ ꯊꯣꯛꯍꯟꯕꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯂꯩꯅꯥ ꯀꯦꯟꯁꯔ ꯑꯁꯤꯁꯨ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯅꯨꯄꯤ ꯑꯃꯗꯤ ꯅꯨꯄꯥꯒꯤ ꯔꯤꯄ꯭ꯔꯗꯛꯇꯤꯚ ꯍꯦꯜꯊꯇ ꯁꯣꯛꯍꯟꯗꯨꯅ ꯑꯉꯥꯡ ꯁꯦꯝꯕ ꯉꯝꯗꯕꯒꯤ ꯃꯔꯝꯁꯨ ꯌꯥꯎꯔꯤ ꯇꯂꯞꯀꯥꯁꯦ ꯂꯣ ꯂꯩꯅꯔꯝꯃꯦ ꯍꯥꯟꯅꯗꯤ ꯍꯧꯖꯤꯛꯇꯤ ꯈꯨꯜꯂꯥꯗ ꯂꯩꯅꯔꯦ ꯇꯂꯞꯁꯦ ꯄꯔꯦꯡ ꯁꯥꯅ ꯄꯣꯔꯛꯑꯦ ꯑꯗꯨꯅ ꯑꯩꯅ ꯅꯪꯁꯦ ꯀꯩꯅꯣ ꯍꯪꯕꯗ ꯇꯂꯞꯅꯦ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯊꯤꯡꯉꯁꯨ ꯑꯗꯨꯝ ꯐꯪꯅꯩ ꯌꯥꯝ ꯂꯥꯏꯅ ꯐꯪꯉꯤ ꯇꯂꯞꯅꯦ ꯖꯔꯗꯥꯅꯦ ꯑꯗꯨꯒ ꯏꯃꯥ ꯏꯕꯦꯟ ꯑꯍꯟꯗꯅ ꯖꯔꯗꯥꯁꯦ ꯃꯣꯏꯗꯤ ꯅꯨꯡꯇꯤꯡ ꯆꯥꯗꯕꯗꯤ ꯂꯩꯕꯗꯤ ꯉꯝꯗꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯕꯠ ꯑꯗꯨꯅ ꯁꯣꯛꯂꯛꯇꯣꯏꯗꯨꯗꯤ ꯌꯥꯝ ꯐꯖꯅ ꯁꯣꯛꯂꯛꯑꯦ ꯃꯌꯥ ꯀꯥꯊꯣꯛꯄꯁꯦ ꯀꯟꯅ ꯀꯥꯊꯣꯛꯇ ꯌꯥꯔꯤꯗꯣ ꯈꯖꯥꯏ ꯁꯦꯒꯥꯏꯔ ꯏ ꯊꯣꯛꯂꯛꯑꯦꯕ ꯑꯗꯨ ꯄꯨꯔꯥ ꯀꯦꯟꯁꯔ ꯀꯟꯐꯥꯔꯝꯅꯤ ꯑꯗꯣ ꯅꯨꯄꯤꯗ ꯊꯦꯡꯅꯔꯝꯗꯦ ꯁꯤꯒꯤꯁꯦ ꯑꯗꯣ ꯅꯨꯄꯥ ꯉꯥꯛꯇ ꯊꯦꯡꯅꯔꯝꯃꯤ ꯕꯠ ꯍꯟꯗꯛꯇꯤ ꯄ꯭ꯔꯤꯚꯦꯂꯦꯟꯁꯁꯦ ꯊꯦꯡꯅꯔꯛꯑꯦ ꯏꯠ ꯑꯦꯐꯦꯛꯠꯁ ꯗ ꯔꯤꯄ꯭ꯔꯗꯛꯇꯤቭ ꯑꯣꯔꯒꯥꯟ ꯑꯣꯜꯁꯣ ꯏꯠ ꯑꯦꯐꯦꯛꯠꯁ ꯑꯥꯔꯇ꯭ꯔꯤ ꯑꯣꯜꯁꯣ ꯀꯩꯅꯣ ꯕ꯭ꯂꯗ ꯚꯦꯁꯦꯜ ꯃꯌꯥꯝꯁꯦ ꯔꯤꯄ꯭ꯔꯗꯛꯁꯟꯒꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯀꯩꯅꯣꯅꯤꯗꯅ ꯕ꯭ꯂꯗ ꯚꯦꯁꯦꯜꯁꯦ ꯈꯨꯖꯜꯂꯛꯑꯅꯤ ꯂꯪꯁꯀꯤ ꯑꯦꯐꯦꯛ ꯇꯧꯔꯛꯀꯅꯤ ꯑꯥꯔꯇ꯭ꯔꯤ ꯈꯨꯖꯜꯂꯛꯑꯅꯤ ꯑꯥꯔꯇ꯭ꯔꯤ ꯈꯨꯖꯜꯂꯛꯑꯗꯤ ꯃꯤ ꯅꯨꯄꯥꯗ ꯏꯔꯦꯛꯇꯥꯏꯜ ꯗꯤꯁꯐꯪꯁꯟꯐꯥꯎ ꯊꯦꯡꯅꯔꯛꯑꯦ 2018ꯗꯒꯤꯅ 19 ꯐꯥꯎꯕꯒꯤ ꯅꯦꯁꯅꯦꯜ ꯐꯦꯃꯤꯂꯤ ꯍꯦꯜꯊ ꯁꯔꯚꯦꯒꯤ ꯃꯇꯨꯡꯏꯟꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯒ ꯍꯤꯗꯥꯛ ꯃꯅꯥ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡ ꯑꯁꯤꯒ ꯌꯦꯡꯅꯕꯗ ꯏꯟꯗꯤꯌꯥꯗ ꯍꯤꯗꯥꯛ ꯃꯅꯥ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯖꯤꯟꯅꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯁꯨ ꯑꯃꯅꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤꯁꯤꯡꯅ ꯂꯩꯈꯨ ꯊꯣꯛꯇꯕ ꯍꯤꯗꯥꯛ ꯃꯅꯥ ꯍꯥꯏꯕꯗꯤ ꯀ꯭ꯋꯥ ꯑꯃꯗꯤ ꯄꯥꯟ ꯃꯁꯥꯂꯥꯁꯤꯡ ꯆꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯃꯤ ꯇꯥꯔꯤ ꯃꯅꯤꯄꯨꯔꯗ ꯍꯤꯗꯥꯛ ꯃꯅꯥ ꯁꯤꯖꯤꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯇꯪꯈꯥꯏ ꯑꯃꯔꯣꯝꯗꯤ ꯅꯨꯄꯤꯁꯤꯡꯅ ꯑꯣꯏꯔꯛꯂꯤ ꯅꯦꯁꯅꯦꯜ ꯇꯣꯕꯦꯀꯣ ꯀꯟꯇ꯭ꯔꯣꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ NTCPꯒꯤ ꯃꯈꯥꯗ ꯁꯤꯒꯔꯦꯠꯁ ꯑꯦꯟ ꯑꯗꯔ ꯇꯣꯕꯦꯀꯣ ꯄ꯭ꯔꯗꯛꯠꯁ ꯑꯦꯛ ꯀꯣꯠꯄ 2003 ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯆꯠꯅꯔꯕꯁꯨ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝꯗꯤ ꯏꯐꯣꯡ ꯐꯣꯡꯅ ꯑꯗꯨꯃꯛ ꯌꯣꯟꯅꯔꯤ ꯍꯤꯔꯝ ꯑꯁꯤꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯒ ꯂꯣꯏꯅꯅ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜꯒꯤꯗꯃꯛ ꯍꯤꯗꯥꯛ ꯃꯅꯥꯅ ꯄꯤꯕ ꯆꯩꯊꯦꯡꯒꯤ ꯃꯇꯥꯡꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯈꯪꯍꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯥꯛꯂꯤ ꯊꯛꯅꯤꯡꯗꯗꯤ ꯑꯃꯨꯛ ꯊꯛꯎꯅꯨ ꯃꯌꯥꯝꯒꯤ ꯐꯦꯁꯟꯅꯦꯅ ꯑꯩꯈꯣꯏ ꯄꯤꯌꯔ ꯐꯦꯛꯇꯔ ꯍꯥꯟꯅ ꯑꯃ ꯂꯩꯗꯅ ꯏꯃꯥꯟꯅꯕ ꯑꯃ ꯊꯛꯑꯦ ꯑꯩꯁꯨ ꯆꯤꯡꯒꯦꯅ ꯆꯤꯡꯕꯁꯦ ꯑꯗꯨ ꯆꯤꯡꯕꯁꯤꯗꯒꯤ ꯐꯦꯛꯇꯔꯁꯦ ꯌꯥꯝ ꯑꯗꯨꯒ ꯑꯗꯨ ꯊꯛꯄꯗꯨꯅ ꯊꯪꯅꯔꯤꯕ ꯊꯛꯆꯗꯕ ꯃꯤꯁꯦ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯃꯣꯀꯔꯅ ꯆꯤꯡꯉꯦꯕ ꯃꯣꯏꯁꯨ ꯁꯣꯛꯑꯦ ꯃꯣꯏ ꯁꯣꯛꯄꯁꯨ ꯌꯥꯝ ꯍꯦꯟꯖꯜꯂꯦ ꯑꯦꯄꯤꯗꯦꯃꯤꯛ ꯑꯁꯤ ꯂꯥꯛꯑꯕꯒꯨꯝꯕꯅꯤ ꯁꯤ ꯄ꯭ꯔꯤꯚꯦꯟ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯐꯪꯍꯟꯗꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯦꯋꯦꯔꯅꯦꯁ ꯁ꯭ꯀꯨꯜꯗ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯔꯤꯁꯤꯗꯤ ꯑꯉꯥꯡ ꯏꯟꯈꯠꯂꯛꯏꯕꯁꯤꯡꯁꯤꯅ ꯑꯦꯋꯦꯔꯅꯦꯁꯁꯦ ꯑꯃ ꯄꯤꯍꯟꯅꯤꯡꯉꯦ ꯁꯤꯅ ꯑꯦꯐꯦꯛ ꯇꯧꯔꯤꯁꯦ ꯃꯣꯏꯒꯤ ꯂꯥꯏꯐ ꯁ꯭ꯄꯥꯟꯁꯦ ꯀꯌꯥꯝ ꯁꯣꯛꯀꯦꯅ ꯆꯍꯤ 10 ꯑꯃꯨꯛ ꯑꯦꯐꯦꯛ ꯇꯧꯋꯦ ꯉꯍꯥꯟꯋꯥꯏꯗꯤ ꯍꯥꯏꯅꯔꯝꯃꯤꯅꯤ ꯆꯨ ꯑꯃ ꯊꯛꯄꯗ ꯅꯪꯒꯤ ꯃꯤꯅꯤꯠ 5 ꯑꯣꯐ ꯂꯥꯏꯐ
ꯆꯥꯏꯌꯦꯅ ꯍꯥꯏꯅꯔꯤꯅꯤꯀꯣ ꯑꯗꯨꯅ ꯃꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯁ꯭ꯀꯨꯜꯗ ꯑꯦꯋꯦꯌꯔꯅꯦꯁ ꯑꯃ ꯄꯤꯍꯟꯅꯤꯡꯉꯤ ꯁꯣ ꯗꯦꯠ ꯃꯣꯏꯅ ꯑꯦꯗꯜꯠꯍꯨꯗ ꯆꯪꯉꯛꯄ ꯄꯤꯌꯔ ꯐꯦꯛꯇꯔꯗꯣ ꯂꯥꯛꯑꯒ ꯑꯩꯁꯨ ꯃꯃꯥꯟꯅꯕꯁꯨ ꯊꯛꯑꯁꯨ ꯃꯥ ꯊꯛꯇꯅꯕꯗꯣ ꯑꯗꯨꯒꯤ ꯃꯉꯣꯟꯗ ꯑꯦꯕꯤꯂꯤꯇꯤ ꯑꯃ ꯂꯥꯛꯅꯕ ꯑꯦꯋꯦꯌꯔꯅꯦꯁ ꯑꯃ ꯄꯨꯍꯟꯅꯤꯡꯉꯤ ꯍꯤꯗꯥꯛ ꯃꯅꯥꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯄꯤꯕ ꯆꯩꯊꯦꯡ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯄꯥꯟ ꯊꯣꯛꯅ ꯎꯠꯂꯛꯇꯕ ꯌꯥꯏ ꯑꯗꯨꯕꯨ ꯀꯨꯏꯅ ꯁꯤꯖꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯁꯤꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯈꯪꯖꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯕ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯐꯣꯡꯅ ꯌꯣꯜꯂꯤꯕ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯒꯤ ꯃꯊꯧ ꯇꯥꯔꯤ SKTV ꯅ꯭ꯌꯨꯁꯀꯤꯗꯃꯛ ꯄꯥꯎꯔꯝꯖꯔꯤꯕ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ ꯏꯝꯐꯥꯜ Manipur Home Guard personnel singna lenga kamari leinataba thabak thauram singda saruk yage hairabadi office tagi mangjona ayaba logodabani haina Home Guard ki commandant Wungfam Kasarna haukiba tang kunga humdoida thokiba cherol adu Manipur Home Guard Employees Welfare Association MHGEWA na yaning daba fongdurakli commandant na thokiba warol adu nauna yengsenaba natraga Kakthatnanaba ngasi MHGEWA gi President Yanglem Mangina Manipur Lenga ki Chief Secretary amasung Home Guard ki Commandant General gi Thaudang Puriba Manipur Police ki DGP da aiba cherol pisinduna taksin kre MHGEWA gi President pisin ki cherol aduna hai Home Guard ki Commandant na thoki cherol aduna maram oirega Association na Home Guard personnel singi damak paikhalak liba yaifa thaurang gi thabakta apan bapine na bagi maram ama oigani masida sunatana Constitution na piba freedom of speech and expression da athingba pibani Home Guard sing asi association ga khutsamnadna yaifa thaurang gi thabak thauram sing maning tamna paikhatpa yahanbiu Home Guard ki commandant na thokliba cherol adu maram chade haina lawbagalunina makok thongba official singna midyeng changduna achumba wail fanganbiu haina mangi gi cherol aduna makatana appeal tawki Manipur da khundariba kabui furup ki achauba kumhai gangai na lakpada All Manipur Ethnical Socio-Cultural Organization AMESCO na lamdamasigi miyam maru oina kabui furup ki miyam de yaifa paujel pirakli AMESCO Assistant Publicity Secretary Moirangtem Nganthoibana thadorakpa cherol amada lamdamasida ngalingai matamdagi khunda leitaduna leiminaraklaba kanglo furup singna mangsilaklaba chatnabi chakchayu thak ngaktuna thamnanaba hotnabada aikoi khudingmakki thaudang lei ngasigi malemgi oina lakliba globalization gi chatnabi niyom singna aikoi gi leijaram culture da mangsilaktuna miram gi chatnabina laksilaktuna lamdamasigi furup singda achauba chaitheng ama piri asigumba matang asida gangai kumai pangthokpa asina miyamda achauba paujel ama piri kumai asna lakpada lamdamas leiriba furup singi chatnabi ngaktuna thambaga loinana nungai yaifaba oirasanu hairi Thobal District ke Khangabok Part 2 Gram Panchayat ki area da MGNREGS ki makha da brick paving tauram laga amuk kothokre haiduna Gram Panchayat asigi chairperson bu mingchathi ne naba hona rakhiba asi laibakti bani haina Gram Panchayat asigi chairperson Moirangthem Gopiramona fongdurakli ngasi Khangabok mayai lekai multipurpose community hall da pangthokiba pau mi singa unaba amada mahakna hai Check Tharamlaba Lokthokre Amadi Lambi Thugairam Lehaina Mamai Makok Samnadaba Wafam Kaya Prince Amadi Electronic Media Singda Kundrakpam Sunil Kauba Miyoi Amana Fongdorakiba Wafam Singasi Aranba Amadi Yumfam Yaugdabani Break Paving Tauduna Tabak Suba Loiraba Matung Tha Mangagi Matungda Yaningdabagi Wakat Kaya Lakpa Amadi Club Ki Miyoi Sing Yauna Yasinaba Hotnaba Yananaba Purakpa Ngamdabadigi Check Amadi Nung Sing Adu Lokthokdaba Yadabagi Maramna Loktokibani DRDA Taubal na Fongba English ngani kungamari kungamanga Annual Action Plan da Yaujaba AAP number 235 da Construction of Brick Paving Road at N Iboton Leirak Ward number 4 haini yauriba thabakni hana thabak yaujaduna leirabani masida IVR onthokpagi wafam leite English ngani kungamari kungamanga gi Annual Action Plan semba matamda Administrative Committee Leitri Hairaduna Kumjali Singani Kunga Humdogi October Anigi Gram Sabada Miyamna Ayaba Piram Laba Tabakni Haiki. Ariba Lambi asi Siam Nota Hana Mangana 23-24 the Yauram Wak program Lokalaga Aina
ब्रिक पेविंग की वाक से लोकल के सेमजरुबनी हारिबा वाक प्रोग्राम सिदा आईबीआर वंथोपगी वफम लेते कंस्ट्रक्शन ऑफ ब्रिक पेविंग रोड एन इबुतुल लेरक हाइना वार्ड नंबर 4 हाइना अदुम लेजबनी मसिदा आईबीआर वंथोपगी वफम लेते सिरी खुनाकुन सुनिना ngang be wafam adu aranba wafam ngakni aigo atamna mingse thinaba honabini haibisi ai media gi mafam da thamjage makata na sigumba oida padaba mayam khunakun sunina ngang be si mayam parjana thajabiugunu Bisnupur District ki Kumbi Bajar ki Main Road tagi Kumbi Kangjai-bung Faudoknaba Atenba Lambi ngasi Kumbi Assembly Constituency ki Mirep Oigadoriba Manipur Pradesh Youth Congress Committee ki President Anan Wahengbamna Nung Thaduna Semjinkhre Lambi Sembaga Mari Lenana Anan Wahengbamna Haikibada Kumbi AC ki Mafam Ayambada Thengnariba Lambi Thongi Fibam Sing Ubada Thamoisokna Pendaba Faui Miam Laumi Sing Mi Singna Kundariba AC Asida Miam na Chatok Sasin Tauba Fau Maning Taujaba Ngamhandaba Haibasi Miam gi Bihut Oiriba Sing Ikainingai ni Mahairoi Singna School Tuition Chatpada Lambi gi Khudong Tiba Masing Khangdana Thokre Asok Apan Kaya Yaukre Masimag Yamna Laibak Tibani Mana Masing Yonduna Lau Singubana Hingnana ba hotnariba kaya lambi asina chawnu khudong chadaba thoklamba kaya mahakna semliba lambi asina kokhan mangam lagani haiki Sibu amadi akoigi samasa sibu mang tharakna ba kai tharakna ba mongda saksa haijana hanba nisa phasa bijaba amadi tongan ba aran ba mai kai romda praja miyam se khomjil halakanda nakan nak pakta halaga akoi miyam sing laiba election khudingi maya tawbasi akoi pamjade development da focus tawminasi development laitana akoigi sermilon phagat pangam loi sermilon phattaba taragadi akoi na pami ba pandam karma pandam Kumbi Kendra ba awon ba Kendra ma oirak ba amadi Kumbi Kendra swatara ba Kendra sibu ko muktang sakholan ji lambi thongda mahiloi sangda amadi ana laing sangda amadi tongan ba sector da social and political economy da koi sakholan ba haibase praja singi senmilon phagalan ba natradi upai leiroi Good governance ka mari lenana miyam gi numit ngasi Porampata laiba DC complex ki Panchayat Baban the Imphal East District Administration na selaga pangthokre miyam gi numit asida Social Welfare Department Medical BDO Education Horticulture Agriculture yauna tongan ba department kun gi stall yankhai muk hangduna miyam da khudong chaba fangan ki tauramatu da district asigi ADC RK Dayananda yauna district administration gi maru oiba official amasung staff kayana sarukya ki Tauram aduda ADC RK Dayanana hai numit asi maru oina miyam gi yaifana bagi pandamda pangthokpani report ki matung ina district asida khungang yankhai rom lei hariba khungang sing asi loina cover tawbada ngamoidaba maramna tongan ba department gi leiriba district level officer sing kauraga miyam gi kari apamba leibagi haiba khangdoknana ba amadi leiriba scheme sing gi khudong chaba sing pinana bagi pandamda thauram asi pangthokpani haina mahakna phongdokhi Hanggang kami administration yauna ba mana bagi program to policy bhali school isi complex na leba pada go sila kali ada masila ko sila wala be ko kasi na tuwan thiro redu de yang khai da ko na si ayeta cover to ho na jeji busha ko da miyam da civil sector services ka pido na ba ko na de All Manipur Tami Chingmi Apunba Nupi Lob Tami Chingmi gi Matam Sangna Organization Secretary Oina Thau Puduna Leipaki Thaudang Kaya Chokthaba Leitana Thabak Taubirambi Imphal West District ki Laifrakpam Makha Laikai dagi Ima RK Shyama Chahi Humbudrani Thoina Masagi Anaba Amadagi Tha Sigi Tang Kunga Mangada Khangaudana Leikidabada Lupkayana Awaba Phongdurakli Konung Mamangda Leiba Coalition Against Drugs and Alcohols Kadagi Head Office ta pangtuk pathorab amada saruk yakiba singna minute ani tumina leptuna awawa phongdokpagi mifam ama pangthoki awawa phongdokpagi mifam aduda amkil nupi samas tami chingmi NLANL Nimpal ANUL Bisnupur Thaubal Ima Machalaima Ichal Ifam KNKSSL Khoiramban Phawoibi Ima Kaital Women's Bandar Welfare Association Pauna Kaital Women's Welfare Association United People Front UPF Manipur NIPCO MAPI Council AMPFA MSU UCM Advanced Women's Society Awang Sekmai MCM Technopol District Amasung Khanongpok Apunban Nupilob Technopol District ki Mihut Singsu Sarukyaki Laikhitrabi Ima RK Shyama Asi Samas Thaudang Nupi Lob
Laifrakpamgi President oina aroiba mikup fauba thau pubirami ima asi matam sangna mayai kaba nisa thingbagi thabak thorum kaya dasu choktaba naidana thabak kaya taubirami amasung mayai lambi maikegi oina leipa ki thabak thorum kaya da kadaga khutsamnaduna thabak thorum kaya pangthok lamba ima amani haina singthaki mahakna leikidabada imung manungi awabadasu sarukyari hairi Universal Friendship Organization UFO its Manipur Battalion Headquarter number 5 Thobal Charangpat ki manung chana laiba Maitei Huyan Lalong Sintam Sanglen Sajjal Academy UFO Khangabok Makha Branch ki Taragamapan Suba Raising Day gi thoram ngasi pangthokre Thobal District ki Khangabok ta laiba organization asigi masa sanglen gi Raising Day agi thoram aduda Khangabok tagi social activist KH Ras Mohan na ibudau pakhang bayekpa Malem gi Firal chingkat kibagalunena UFO gi members singna Malem gi Firal da salute piduna ikai khumnaba utki Siri Siri Govindaji Nata Sankritangi Kuntrarak Suba Foundation Day Kam Padma Siri Atsat Devo Award Distribution Ceremony gi thorum ngasi Wangkhai Palace Compound laiba Siri Siri Govindaji Nata Sankritangi Rehearsal Hall da pangthokre Siri Siri Govindaji Nata Sankritangi Kuntra Suba Foundation Day ga mari lenana chahi khudingi art ki lamda masak nairaba miyoi singda piriba Siri Astab Devo Award handak chahi gi oina Khwairakpam Govind Singh amadi Liklai Media gi Program Manager Thokchom Hikombada Case Award amasung Momento galunena Lanthok tuna ikai khumnaki Thorom aduga mari lenana Manipur State Kala Academy Award di Maihobam Saitaba na phongdokkibada aikoi miyoi bisingna pokpatgi numit ningsingba haibasi yamna maru oiba adugumba lup asibu hogdokkiba numit asi ningsingba oina pangtokpa thoramni Masina tungda horakliba mirol sing amadi mahiroi singda lup asigi mapok pomon lakpada makoibu takpi tambirakiba guru sing adugi mafamda ngamjaba hikat lekat tamduna guru sing aduna taubiramba thabak thorum sing adu mahiroi sing asina makhatana chathaba ngamnanaba pandamda pangthokpani haiki Isai gi saifam khudingmak numidang pung taraganithoi faubagi mamangda sungsoi soidana loisingadabani haiba warip asingasi phamkiba apunba Manipur matam isai kanglop amiki Educative Committee gi mifamna hena Jetson Hankre amiki President General Secretary amadi Publicity Secretary na khut ekpiraga thadorak pacherol amana hai ngasi phamkiba Educative Committee gi mifamna amuk Jetson halakkiba warip sing adudi isai haubagi pungfam asi thenglabada numidang pung Taradagi haugadabani artist amadi isaibu thawai hapliba pumnamak tekta kaidana organizer singna volunteer matik chaba thamgadabani artist singi green room da mayai kaba chinjak sizinaba amata changhanba yaroi loinena artist singna miyam gi thogal tawringai makhal amatagi ayat apan piroidabani maru oina stage ta kakhatuna jagoi saba sel chaiba artist sing Nontha handuna stage makhadagi sel piba asi tawroidabani organizer singna stage ki mamangda barricade ama thamba haibasi soidana tawgadabani saifam khudingmakki aran asoi pumnamak organizer na madugi tekchak pugadabani hainasu cherola sina makhatana khangalakli All Maitei Pangal Youth Association gi Anisuba Foundation dega mari lenana Boys of Din Haibawa Kalonda District Level Nat Kirat Competition Anju Mala Islaha Mushra amadi All Maitei Pangal Youth Association asinduna Kwakta Sabal Lekai denga si pangthokre Kirat Competition da Yeripoktagi Maulana Sahat Kwakta dagi Maulana Abdul Ghaffar Kwakta Sebla dagi Hafiz Samshul na Just Singh Oiki Nat Competition gi oina Mayang Imphal dagi Mufti Ajimuddin Sheikh amadi Mayang Imphal dagi Dr. Is Hekwe Sikna Just Singh Oiki Besnopur District tegi mahiroi chamagatara henbana competition asida sarukyaduna athoi ehentanaki loinana All Maitei Pangal Youth Association gi Foundation Day numita managen thokani hairi Haujik sanabagi pauda Jiribamdegi Yankom Janice na Mr. and Mrs. Northeast 2025 ta gold amadis overall champion oidina Manipur gi mingchat purakpa ngamkre World Fitness Federation WFF International amadi WFF India anina Netaji Sporting Multi Gym
Yuba Sakti NGO ga kutsamnaduna ngarang Assam gi Kasar district ta leiba Scott Hut Field da North East ki state taret ki sanaroi singna sarukyaduna pangthoki ba changdamnaba aduda denim jean model, Bermuda beads model, junior bodybuilding, women's glamour, women's sport model, classic bodybuilding, master bodybuilding amadi open man bodybuilding da tongan ba category khaidokduna changdamnaki Jiribam district gi sanaroi anina tongan ba category da sarukya kiba aduda Bermuda beads model man physique ki tall category da Jiribam degi Gyangkhom Janice na gold medal loba ngambata natana overall champion su loduna Manipur gi mingchet purak pangamkre Loinana Khwairakpam Ananta Singh na open man bodybuilding gi kg yankai manga faubugi category da silver medal ama lawrakpa ngamkibani hairi Imphal gi Mapal Kangjei bungda tha asigi kungamari degi chatharakliba state level polo tournament English ngani kungama kungataruki ngasi sanakiba women's amadi junior boys ki match singda Assam Rifles women's polo team amadi KNMM riding school team e mai pakre tournament asigi ngasi taruk ni chanba numit ki kunlak suba Women's State Level Polo Tournament ki nupigi match ta Assam Rifles Women's Polo Team na ibdo pakhang ba Polo Club pu Panjal mapan ahumda maitiba piki ani suba ground sana ki ba Junior Boys ki league match ta na KNMM Riding School Team A na Arvin Polo Club Team B bu yamna lakchana Panjal taramanga sinoda maitiba piki sana ki ba match adugi apiba chakkar mari makta KNMM Riding School Team A na Arvin Polo Team B dagi team dominant tawduna chatki. Bright Youth Organization BYO Angthana Sinduna Club asigi ground chatharakliba anisuba BYO Trophy Manipur Open 5A side men's football tournament English ngani kunga mga kungetaruki ngasi sana kiba quarter final match singda PUBG United Angtha Amadi Matai FC Mai Pakre tournament asigi ngasi sana kiba match da PUBG United Angtha na football lovers nongpok sang maibu Panjal amasino da mai tiba piki atopa match amadana Matai FC na Angtha FC bu Panjal mga ahumda mai tiba piki Humang haida mingthon ba lupna sinduna Yorbung High School ground chathariba Humang Cup ahanba Manipur Beles Wise Men's Open 9A side football tournament English ngani kuniga mga gi ngasi sana kiba match da Sanamahi FC Wangoi Mai Pakre atopa match amadana YSC Loksang Khong amadi SL Arena draw oikre haukiba tang taragama pandagi chathariba cup asigi ngasi sana kiba ahanba league match da Sanamahi FC Wangoi na EUSC Telobu Panjal ahum sinoda mai chiba piki ani suba leg match na YSC Loksangkhong amadi SL Arena anina match ki apiba matam loiba faubada Panjal amamamdagi hena chanba ngamdana match adu draw oiki Imphal West District Football Association IWDFA na sinduna tha asigi kungamathoi digi patsoi part 2 de leiba Pamyal ground de chathariba kuntrarak suba Imphal West Second Division Football League English ngani kungamanga kungatarukta NBCA Takel Khongbal Mai Pakre atopa match amadana Thau Thangmaiban amadi TSFA Top Sifai team anina draw oikre team taruk na sarukyaraga chathariba Football League asigi ngasi sana kiba ahanba ground gi league match ta NBCA Takel Khongbal na Ima Football Academy Wangoi Pupanjal amasino da maiti bapiki anisuba ground gi sana ki belek match na Thau Thangmaiban amadi TSFA Top Sifai ani makna match ki ahanba amadi anisuba half ki apiba matam loiba faubada Panjal amata chanba ngamdana match adu draw oiki mathangi match na January gi tang ahum gi numit yungba pung taragani thoi tabada Kripsa Uripok Kangchup Road amadi TSFA Top Sifai ga ahanba ground da sanagani numit adumaki nungtilpung ani tabada NBCA Takel Khongbal amadi Thau Thangmaiban ga ani suba ground da sanagani Nongmai Khong Progressive Youth Club NPYC Chanana Sinduna Club asigi sana bungda chathariba taruk laksuba ibdo Yangbi Pakhangba Cup English ngani kunga mga kunga taruk Manipur Beles Wise Men's Open 9A side football tournament ki ngasi sana kiba tongan ba match singda CHYUC Chalo Milanjoy FC NNCKC Nongren Mai Pakre atopa match amada Lamlai FC amadi Humang team anina draw oikre Thasi kungama thoidigi hauraga tongan ba team kunna group marida sarukyaraga chathariba cup asigi ngasi sana kiba ahanba ground gi league match da
CHYUC Chalauna United Sktv'S Panjal Amasino the Mighty Piki Anisuba ground Gisanaki Lake Mastana Milanjoy FC na YSC Lausang Kongbu Panjal Ani Amadatoiki Ahum Suba ground Gisanaki Lake Mastana NNCKC Nongrenna Mukhai FC Langtabalbo Panjal Anishino the Mighty Piki Marisuba Matstana Lablai FC Amadi Humang Team Animak Panjal Amamam de Gihena Chanabangamdana Draw Wiki. All Manipur Football Association Amphal Sinduna Ketri Awang Laikai Delaiba KIYC Artificial Turf Ground Chatariba Mangarak Suba Colonel Kadrimayum Arun Kumar Memorial Inter Club Futsal Tournament Ingresingani Kunigamanga Kungateru King Asisana Kiba Match Singda Sagolban United Amadi SSC Mai Pakre Kadrimayum Ongbi Chandralekha Devi Amadi Mahaki Imung Manungna sponsor Tauraga Tongan Betim Taret na Sarukyaraga Chatariba Tournament Asigi Ngasisana Kiba Ahanba Ground gi Taruk Suba Lake Mesta Sagolban United na KIYC Ketrigawu Panjal Nipan Marida Mighty Bapeki Lunena Ani Suba Ground Gitare Suba Lake Mesta Sana Kibadana SSC na Nauton Football Academy Bu Panjal Nipan Ahumda Mighty Bapi Bangam Kibani. Chhattisgarh ki Raipur da thasi ki kungani thoi digi chathariba nifu mangarak suba NTPC Junior National Men's and Women's Archery Championship Englishingani kunga mangada Indian round gi team eventa Manipurna silver medal laure ngasi Indian round gi Junior Men's team event ki final sanakibada Manipur gi mahut sin kiba Laitan Them Silhaiba Huidrom Rupachandra Yumnam Jackson amadi Moirangtem Vikas Marigi Kangbuna point ahum fanglaga silver medal lauki Uttar Pradesh na point manga fangduna team event ajugi gold medal lauki. Kamjong District ki Manung Chanba Gomnau Khulda ngasi Assam Rifles silaga volleyball ama match sanakre Chaurakna Kunja Marifu Manga Romna Sarukya Kiba Thorum Aduda Assam Rifles Amasung Gomnau Khulgi Naha Singi Marakta volleyball match Adusana Kibani Kulasida Assam Rifles na Sana Kotnaba Yokat and Abagi Laurokliba Taurang Adubu Kunja Singna Tagapa Fongdoki. Haujik Amok State Asidanga Sigi Oikiba Ayinga Sagi Pau Pijari. ICAR Regional Center Lamphel Party ki fangba report ki matung inanga si state asida khwaidigi sabagi chang Celsius degree kunga humdoi oiki aduga khwaidigi ingbagi chang na Celsius degree 3.10 mangani nungsita yawbai sing manil gi chang na ayukta chada marifidara manga aduga numidang wairamdana chada nifunipan oiki. Aroibada maroiba pausing amuka na pijari. Lakliba Englishing ani Kungataruki, February Tarago Humdugi Mamangda, Langak Semok Drabadi, Jammu and Kashmir, Chahitaru, PR Tham Kibago, Manipur, the Su, Toragloy, Hiding Alati, Hinalamlai, MLAK, Ibom Chana, Fongdokre. Object Loisindana Lady by Iranga, see Chahili Singani, Henbagi, Puari, Labor, Manipur, Town, Tem Singer Patogdok, Amani Haina, UNLFK, Hanagi Chairman, RK Sana Yaimana Fongdokre. Haukiba December Kungatareta Tawaya Draba Hakchang oina fangkibi Wangoi Kaidem Laikai digi Jawbugi Misiga Mari Lenena Police na miyoy ani amagasu Fabangam Pre. Mache Taraba Manipur Kanana Bahonabada MLA Singna Koi Imam Matigi Machani Haibu Utuna Thaudang Yagadabani Haina Nupi Samaski President Taukchom Ramani Leimana Fongdo Pre. Amasung Assam ki Kasar District Pangto Kiba Mr. and Mrs. Northeast 2025 ta Jiribam Digi Yangkom Janice na gold amadi overall champion Oidina Manipur Gaming Chat Purakpangam Kre. Matang asida bulletin asilo shinjare Manipur miyam gi punsida khwaidigi hena maruk oiba state asigi lepak asigi amadi malam gi ipau singidamak SKTV News bu miyeng taduna lebiu pumnamakpu amukana kurumjari.